Kuki Paite Ungkhatnakhre Churachandpurda district ki mafam amada Kuki amasung Paite furup ki tongan ba miyoising ungkhatnabagi thokdok ngarang Thoknarakpadagi hairiba thokdok asi social media Facebook ta viral chalakpaga loinana thokdok adugi matangda atopa miyoising bu khangananabagi atamnana makhoi Masel gi marakta thadorokpa video clip oigani haina chingnare thokdok aduna Kuki amasung Paite ani gi marakta mamang thaktagi ungkhatnaba phibamda lakhiba adu mayek sengna uthoklabra haibage chawna mami tari haire Churachandpurda Kanglup Masel Khut Thoknarakpadagi Curfew Thamkhre ngarang nungthil athengba Churachandpurda district ki district magistrate Darun Kumar S na thokiba order amada Churachandpurda district pumnamak maruwaina thingkang phai khul amasung masigi akoibada leriba mafamsingda ngarang dagi hauraduna tha anigi oina mathang sahi gi February 19 phauba CRPC 1973 gi section 194 close 2 gi makada curfew gi athingba thamjinkhre order asina phongdokpagi matungin ngarang mak Churachandpurda district police ki SP na pirakhiba report amada Churachandpurda leriba miyoisingge Kanglup anigi marakta Khut thoknabagi thokdoksing thokpaga loinana thokdok asi Churachandpurda gi town area yauna mafam kharada su thoklei maruoina thingkang phai khulda thokle haire maram asina sigumba thokdoksing asi makhata na thokandana bagi damak district magistrate na curfew gi athingba se khudaktagi thamjinkhibani haire adumoina mak athingba sida law and order ngakliba masung essential service ki agency sing di council loi haire